ꯃꯌꯥꯝꯕ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯗꯦꯔꯤꯛ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯊꯕꯥ ꯀꯧꯕꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯕꯤ ꯑꯃꯁꯨ ꯂꯩꯔꯝꯕ ꯑꯣꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯏꯃꯁꯨ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯇꯈꯦꯜꯂꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯗ ꯍꯥꯟꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯈꯛꯇ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯈꯦꯜꯂꯩꯅ ꯍꯦꯛ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗꯒꯤꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯣꯏꯅ ꯈꯠꯅ ꯆꯩꯅꯕ, ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯍꯦꯛꯇ ꯃꯃꯧ ꯑꯁꯤꯅ ꯈꯠꯅꯔꯝꯕ꯫ ꯃꯆꯥꯅꯨꯄꯥꯗꯤ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ, ꯁꯖꯠ ꯂꯤꯆꯠ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯌꯥꯏꯃ ꯂꯪꯐꯩꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯇꯈꯦꯜꯂꯩꯅ ꯃꯣꯏꯗ ꯀꯔꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤꯒꯦ? ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯧꯒꯦ? ꯌꯥꯔꯅꯤ ꯌꯥꯔꯅꯤ, ꯀꯩꯁꯨ ꯋꯥꯠꯇ꯭ꯔꯦ꯫ ꯌꯥꯏꯃ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨꯗꯒꯤ ꯁꯤꯜ ꯈꯔ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯁꯤ ꯂꯧꯁꯤꯜꯂꯣ, ꯁꯤꯅ ꯀꯔꯤ ꯀꯔꯤꯅꯣ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡꯗꯣ ꯂꯩꯔꯣ, ꯑꯗꯨꯒ ꯁꯦꯟꯐꯝ ꯈꯔꯗꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯊꯝꯃꯣ꯫ ꯏꯃꯥꯁꯦ ꯃꯁꯥ ꯁꯣꯜꯂꯕꯅꯤ, ꯑꯊꯨ ꯑꯀꯥꯏ ꯍꯥꯏꯕ ꯑꯃ ꯂꯥꯛꯄꯗ ꯁꯦꯜ ꯂꯩꯇꯕ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯗꯨꯒꯅꯦ, ꯏꯃꯥꯅ ꯊꯕꯛ ꯑꯗꯨꯝ ꯁꯨꯔꯤꯕꯁꯦ ꯁꯨꯗꯅꯕ ꯍꯥꯏꯌꯨꯀꯣ, ꯈꯔ ꯅꯪꯅꯁꯨ ꯍꯥꯏꯌꯨ꯫ ꯇꯈꯦꯜꯂꯩ ꯇꯧꯁꯤꯟꯅꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯑꯩꯅꯁꯨ ꯏꯃꯥꯕꯨ ꯐꯖꯅ ꯌꯦꯡꯁꯤꯜꯂꯤꯕꯅꯤ꯫ ꯏꯃꯥꯅ ꯊꯕꯛꯇꯣ ꯑꯩꯅ ꯇꯧꯔꯅꯨ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯌꯥꯗꯕ꯫ ꯑꯗꯨꯕꯨꯗꯤ ꯏꯃꯥꯁꯦ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕꯅꯤ, ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟ ꯂꯩꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯒ ꯅꯪ ꯂꯩꯍꯧꯕꯒꯤꯅꯤ ꯑꯩꯅ ꯏꯃꯥꯕꯨ ꯊꯅꯝꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯉꯝꯂꯤꯕꯁꯤꯁꯨ꯫ ꯍꯣꯏꯁꯦ, ꯊꯦꯡꯈ꯭ꯔꯅꯤ, ꯐꯖꯅ ꯆꯥꯊꯣꯛꯄꯤꯔꯨꯔꯣ꯫ ꯑꯗꯣ ꯀꯌꯥꯝꯗꯤ ꯀꯨꯏꯅ ꯂꯩꯕꯤꯔꯛꯇꯣꯏꯅꯣ? ꯍꯥꯏꯕ ꯉꯝꯗꯦ꯫ ꯍꯟꯗꯛꯁꯨ ꯌꯨꯝꯗ ꯐꯅꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯂꯩꯊꯣꯛꯂꯤꯕꯁꯦ, ꯑꯗꯨꯅ ꯇꯝꯕ ꯉꯝꯗꯦ꯫ ꯊꯕꯛ ꯈꯔꯁꯨ ꯍꯦꯟꯅ ꯑꯩꯅ ꯁꯨꯕ ꯄꯥꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯗꯤ ꯏꯆꯥꯁꯤꯁꯨ ꯆꯥꯎꯔꯛꯂꯅꯤ, ꯑꯗꯨꯅ ꯑꯩꯅ ꯀꯜꯂꯤꯉꯩ ꯏꯆꯥꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯝꯖꯤꯜꯍꯧꯕ ꯄꯥꯝꯃꯤ꯫ ꯑꯗꯣ ꯅꯆꯥꯅꯨꯄꯥꯕꯨ ꯎꯗꯦ, ꯉꯁꯥꯏ ꯁꯥꯟꯅꯕ ꯊꯣꯛꯈꯤꯕꯗꯨꯕꯨ ꯃꯥꯕꯨ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯣ? ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ, ꯑꯩ ꯀꯧꯔꯨꯁꯨꯔꯣ ꯃꯣꯏꯗ? ꯌꯥꯔꯦ ꯌꯥꯔꯦ, ꯁꯥꯟꯅꯖꯔꯁꯅꯨ꯫ ꯌꯥꯏꯃ ꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯆꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯅꯤꯡꯊꯤꯖꯅ ꯏꯆꯥꯒ ꯏꯃꯥꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏ ꯂꯩꯃꯤꯟꯅꯔꯝꯃꯣ꯫ ꯑꯩꯁꯨ ꯌꯥꯔꯤꯈꯩ ꯉꯟꯅ ꯍꯜꯂꯛꯅꯕ ꯍꯣꯠꯅꯒꯦ꯫ ꯌꯥꯏꯃ ꯏꯃꯨꯡꯗꯒꯤ ꯂꯥꯡꯕꯩ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯃꯃꯥ ꯐꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯆꯥ ꯊꯣꯔꯛꯄ ꯎꯕꯗꯨꯗ ꯊꯕꯥꯅ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯍꯧꯖꯤꯛ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ? ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯃꯥ ꯐꯖ ꯂꯩꯔꯝꯃꯨꯀꯣ, ꯅꯆꯥꯅ ꯍꯜꯂꯛꯄꯗ ꯅꯆꯥꯒꯗꯣ ꯀꯟꯅ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ꯫ ꯏꯃꯥꯅꯦ, ꯏꯁꯥꯒ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤꯗ꯫ ꯏꯃꯥꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ, ꯊꯕꯛ ꯁꯨꯕꯗꯣ ꯇꯣꯛꯑꯣ, ꯅꯆꯥꯅ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯒꯦ꯫ ꯏꯃꯥ ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯂꯩꯕꯤꯌꯨ꯫ ꯏꯃꯥꯅ ꯁꯨꯝ ꯐꯝꯖꯤꯟꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗ ꯂꯩꯕꯗꯣ ꯍꯩꯅꯗꯦꯅꯦ, ꯑꯗꯨꯅ ꯇꯧꯕꯅꯤ꯫ ꯀꯔꯤꯁꯨ ꯑꯔꯨꯝꯕ ꯑꯋꯥꯕ ꯊꯕꯛ ꯇꯧꯒꯗꯕ ꯅꯠꯇꯦꯗ꯫ ꯑꯗꯨꯕꯣꯕ ꯅꯆꯥꯒꯤ ꯋꯥꯗꯤ ꯇꯧꯕꯤꯔꯅꯨ, ꯄꯣꯊꯥꯕꯤꯔꯣ, ꯁꯤ ꯂꯩꯔꯤ꯫ ꯍꯣꯏ, ꯏꯆꯥ ꯆꯠꯄꯃꯨꯛ ꯊꯦꯡꯈꯤꯅꯤ꯫ ꯏꯆꯦ, ꯏꯃꯥꯅꯅꯦ ꯂꯩꯈꯥ ꯆꯤꯛꯄꯤꯒꯦ꯫ ꯌꯥꯏꯃꯅ ꯃꯃꯥꯗ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯃꯅꯝ ꯅꯝꯍꯜꯂꯤ, ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯗ ꯆꯤꯛꯄꯤ꯫ ꯏꯕꯨꯡꯉꯣ, ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ, ꯂꯪꯐꯩ ꯆꯠꯄ ꯍꯥꯏꯁꯤꯗꯤ ꯆꯦꯛꯁꯤꯟꯒꯗꯕꯅꯤ, ꯂꯩꯔꯝ ꯇꯤꯜꯂꯝ ꯂꯥꯟꯅ ꯆꯠꯄ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯌꯥꯏꯃ ꯃꯃꯥꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯗꯨꯅ ꯂꯪꯐꯩ ꯆꯠꯅꯕꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯇꯈꯦꯜꯂꯩ ꯃꯅꯦꯝꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯍꯦꯛꯇ ꯌꯦꯡꯉꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯌꯣꯏꯃꯌꯥꯏꯁꯨ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯩ, ꯉꯁꯥꯏꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯕꯨ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯒꯦ? ꯏꯃꯥ, ꯑꯩ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯨꯒꯦꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤꯗꯨꯗꯤ꯫ ꯅꯄꯥꯕꯨꯡ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗꯨꯗ ꯉꯥꯏꯍꯥꯛ ꯎꯅꯍꯧꯒꯗꯕꯗꯣ ꯁꯥꯗ ꯆꯠꯂꯕꯅꯤꯅ ꯊꯦꯡꯅꯍꯧꯗ꯭ꯔꯦꯅꯦꯗꯣ꯫ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯊꯕꯛ ꯆꯠꯈ꯭ꯔꯕꯣ ꯏꯃꯥ? ꯍꯣꯏ ꯆꯠꯈ꯭ꯔꯦ, ꯅꯈꯣꯡ ꯅꯈꯨꯠ ꯀꯥꯗꯣ ꯑꯃꯨꯛꯇ ꯍꯥꯝꯗꯣꯛꯎꯆꯣ, ꯆꯠꯂꯣ, ꯑꯗꯨꯒꯅꯦ ꯏꯃꯨꯡꯗ ꯆꯪꯉꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫
ꯆꯥꯛꯈꯨꯝꯗ ꯊꯕꯥꯗꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯁꯨ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ꯫ ꯏꯁꯨ ꯊꯣꯏꯕ, ꯅꯃꯥꯗꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯨꯔꯣ, ꯑꯕꯣꯛꯅꯦ ꯆꯥꯛ ꯊꯤꯔꯝꯂꯒꯦ꯫ ꯍꯣꯏ ꯕꯨꯕꯣꯛ꯫ ꯌꯣꯏꯃꯌꯥꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯇꯈꯦꯜꯂꯩ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯕꯣꯛꯅ ꯆꯥꯛ ꯂꯩꯍꯧꯔꯤ, ꯆꯥꯛ ꯆꯥꯊꯣꯛꯎꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ ꯂꯥꯛꯑꯒꯦ, ꯆꯠꯂꯝꯃꯣ꯫ ꯇꯈꯦꯜꯂꯩ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯅꯦꯝꯅ ꯊꯤꯔꯝꯂꯤꯕ ꯆꯥꯛꯂꯨꯛ ꯃꯥꯡꯗꯨꯗ ꯐꯝꯊꯩ꯫ ꯊꯣꯡꯂꯝꯂꯤꯕ ꯏꯟꯁꯥꯡꯗꯨ ꯎꯕꯗ, ꯀꯔꯤꯅꯣ ꯁꯤꯕꯣ? ꯁꯤꯕꯨ ꯀꯅꯥꯅ ꯆꯥꯅꯤꯡ ꯊꯣꯡꯉꯤꯕ ꯏꯟꯁꯥꯡꯅꯣ ꯁꯤꯕꯣ? ꯏꯃꯧ ꯏꯕꯦꯝꯃ, ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯊꯥꯎ ꯉꯥꯛꯇ ꯆꯥꯕꯗꯨꯗ ꯑꯆꯝꯕꯁꯤ ꯑꯣꯏꯅ ꯆꯥꯁꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯊꯣꯡꯕꯅꯤ꯫ ꯑꯦ, ꯍꯩꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ, ꯑꯣꯖꯥꯅꯤꯀꯣ꯫ ꯑꯩꯗꯤ ꯑꯆꯝꯕ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦ, ꯁꯤꯒꯨꯝꯕꯁꯤꯗꯤ ꯅꯪꯒꯨꯝꯕꯤꯅ ꯆꯥꯒꯗꯕ ꯈꯪꯉꯤꯗꯅ꯫ ꯉꯥꯔꯧꯁꯨ ꯌꯥꯎꯔꯤꯕꯁꯤꯗꯤ ꯉꯁꯤꯒꯤꯗꯤ ꯆꯥꯔꯣ, ꯏꯃꯥꯅꯅꯦ ꯍꯌꯦꯡ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛ ꯊꯣꯡꯕꯤꯔꯒꯦ꯫ ꯑꯗꯨꯗꯤ ꯑꯩꯁꯦ ꯉꯁꯤꯗꯤ ꯆꯔꯥ ꯍꯦꯜꯂꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯉꯁꯤꯒꯤꯁꯤꯗꯤ ꯑꯗꯨꯝ ꯆꯥꯔꯣ, ꯏꯃꯨꯡꯅ ꯆꯥꯅꯤꯡꯕꯗꯣ ꯍꯌꯦꯡ ꯊꯣꯡꯂꯒꯦ ꯍꯥꯏꯔꯤꯁꯤꯗꯤ ꯏꯃꯥꯅ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤꯕꯗꯨꯕꯨ ꯉꯁꯥꯏꯅ ꯆꯥꯅꯤꯡꯕꯗꯣ ꯊꯣꯡꯂꯝꯂꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ? ꯃꯃꯧꯒꯤ ꯃꯇꯧ ꯈꯪꯕꯅ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ ꯂꯩ꯫ ꯇꯈꯦꯜꯂꯩ ꯆꯥꯛ ꯑꯗꯨꯗ ꯃꯈꯨꯠ ꯍꯥꯝꯖꯤꯜꯂꯝꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯊꯕꯥ ꯃꯃꯧꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯌꯣꯏꯃꯌꯥꯏꯅ, ꯏꯕꯣ, ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯥꯎꯔꯤꯁꯦ? ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅꯣ ꯏꯃꯥꯅ? ꯅꯪꯒꯤ ꯏꯃꯥꯅꯅꯦ ꯑꯍꯥꯎꯕ ꯊꯣꯡꯅꯕ ꯍꯥꯏꯔꯤꯕ, ꯑꯕꯣꯛꯅ ꯃꯁꯤ ꯊꯣꯡꯕꯒꯤ ꯁꯥꯎꯔꯤꯅꯤ꯫ ꯑꯁ, ꯑꯩꯗꯤ ꯑꯕꯣꯛꯅꯕꯨ ꯊꯣꯡꯉꯗꯤ ꯂꯣꯏ ꯍꯥꯎꯏ꯫ ꯏꯃꯥꯅ ꯊꯣꯡꯕꯗꯤ ꯑꯩ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯤ ꯆꯥꯕ, ꯍꯥꯎꯔꯤꯔ ꯍꯥꯎꯇ꯭ꯔꯤꯔꯁꯨ ꯈꯪꯗꯦ, ꯑꯕꯣꯛꯅ ꯊꯣꯡꯕꯅ ꯍꯦꯜꯂꯤ꯫ ꯊꯕꯥ ꯃꯁꯨꯒꯤ ꯃꯇꯧꯗ ꯃꯣꯃꯣ ꯅꯣꯛꯆꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯁꯨ ꯊꯣꯏꯕ, ꯑꯕꯣꯛꯅ ꯆꯥꯛ ꯊꯤꯕꯤꯔꯛꯂꯒꯦ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣꯀꯣ꯫ ꯑꯕꯣꯛ, ꯑꯩꯗꯤ ꯑꯕꯣꯛꯀ ꯆꯥꯗꯣꯏꯅꯤ꯫ ꯑꯕꯣꯛꯇꯤ ꯏꯁꯨ ꯆꯥꯕ ꯂꯣꯏꯔꯒꯅꯦ ꯇꯞꯅ ꯆꯥꯔꯒꯦ, ꯏꯁꯨ ꯍꯥꯟꯅ ꯆꯥꯊꯣꯛꯂꯣ꯫ ꯇꯜꯂꯤ, ꯑꯩꯗꯤ ꯑꯕꯣꯛꯀ ꯆꯥꯗꯣꯏꯅꯤ꯫ ꯑꯕꯣꯛ, ꯍꯥꯟꯅꯒꯨꯝ ꯄꯨꯈꯝ ꯑꯃꯠꯇꯗ ꯊꯤꯔꯛꯎꯀꯣ, ꯑꯗꯨꯒ ꯑꯕꯣꯛꯀ ꯆꯥꯅꯕ꯫ ꯃꯕꯣꯛꯀ ꯆꯥꯗ꯭ꯔꯕꯗꯤ ꯅꯣꯡꯃꯇ ꯆꯥꯛ ꯆꯥꯎ ꯌꯥꯗꯕ ꯌꯣꯏꯃꯌꯥꯏꯅꯤ꯫ ꯑꯗꯨꯅ ꯊꯕꯥꯅꯁꯨ ꯈꯪꯂꯗꯨꯅ ꯆꯥꯛ ꯑꯗꯨ ꯄꯨꯟꯅ ꯄꯨꯈꯝ ꯑꯃꯠꯇꯗ ꯊꯤꯔꯝꯃꯤ꯫ ꯁꯦ, ꯑꯕꯣꯛꯀ ꯄꯨꯟꯅ ꯆꯥꯔꯁꯤ꯫ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯃꯛ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯕꯣꯛ, ꯑꯁꯨꯛ ꯏꯟꯁꯥꯡ ꯍꯥꯎꯕꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯗꯨꯝ ꯆꯥꯕ ꯌꯥꯏꯅꯤꯀꯣ? ꯏꯃꯥꯒꯤ ꯁꯔꯨꯛꯇꯣ ꯆꯥ ꯈꯔ ꯊꯅꯝꯃꯦ, ꯍꯣꯔꯦꯟ ꯂꯥꯝꯂꯒꯅꯦ ꯑꯗꯨꯝ ꯆꯥꯖꯔꯅꯤꯗ, ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯄꯪꯉꯥꯡꯗ ꯉꯥꯡꯖꯔꯤꯅꯤ꯫ ꯌꯣꯏꯃꯌꯥꯏ ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯂꯦꯞꯇꯨꯅ ꯃꯕꯣꯛꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯕꯣꯛ, ꯑꯩꯈꯣই ꯃꯥꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ, ꯏꯟꯁꯥꯡ ꯍꯥꯎꯏ ꯍꯥꯎꯇꯦꯅ ꯑꯕꯣꯛꯇ ꯑꯗꯨꯝ ꯆꯩꯀꯣ꯫ ꯏꯁꯨ ꯊꯣꯏꯕ, ꯏꯃꯥꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯐꯠꯇꯦꯀꯣ, ꯏꯃꯥꯅ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯄꯪꯉꯥꯡꯗ ꯉꯥꯡꯖꯔꯤꯅꯤ, ꯑꯗꯨꯅꯅꯦ ꯑꯗꯨꯗ ꯈꯟꯖꯤꯟꯕ ꯌꯥꯗꯦ ꯏꯁꯨꯁꯤꯗꯤ꯫ ꯑꯗꯣ ꯑꯩꯗꯤ ꯅꯤꯡꯉꯥꯏ ꯇꯧꯗꯦꯀꯣ ꯕꯣꯛ, ꯑꯕꯣꯛꯅ ꯊꯣꯡꯕꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯎꯏꯅ ꯆꯥꯏꯀꯣ꯫ ꯍꯣꯏ, ꯆꯥꯁꯤꯜꯂꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯑꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯤ ꯃꯧ ꯈꯔꯒ ꯄꯨꯟꯁꯤꯟꯗꯨꯅ ꯄꯨꯟꯅ ꯐꯝꯂꯒ ꯋꯥꯔꯤ ꯇꯧꯔꯤ꯫ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯋꯥ ꯀꯣꯊꯣꯛꯇꯨꯅ ꯉꯥꯡꯕ ꯄꯥꯝꯖꯕ ꯍꯦꯟꯕꯤꯅ, ꯇꯈꯦꯜꯂꯩ, ꯌꯥꯏꯃꯗꯨꯕꯨ ꯂꯪꯐꯩꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ꯭ꯔꯣ? ꯉꯔꯥꯡ ꯆꯠꯈ꯭ꯔꯦ꯫ ꯑꯁ, ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ ꯅꯪꯗꯤ꯫ ꯍꯣꯏ, ꯑꯃꯔꯣꯝꯗꯕꯨꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯗꯨ ꯍꯦꯟꯕꯤ, ꯅꯣꯏ ꯅꯨꯄꯥꯗꯨꯗꯤ ꯍꯥꯟꯅꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯣ ꯑꯗꯨꯝ ꯆꯠꯂꯤꯕꯣ? ꯆꯠꯂꯤ꯫ ꯑꯩꯅ ꯊꯣꯛꯂꯛꯏꯁꯦ ꯃꯥ ꯂꯩꯇ꯭ꯔꯤꯀꯥꯟꯗꯅꯤ, ꯅꯠꯇ꯭ꯔꯗꯤꯕꯀꯣ ꯀꯗꯥꯏꯗꯒꯤ, ꯑꯁ, ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯇꯈꯦꯜꯂꯩ, ꯅꯪꯗꯤ ꯅꯅꯦꯝꯗꯣ ꯅꯪꯅ ꯉꯝꯗꯥꯏꯅꯦ? ꯉꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯆꯦꯉꯥꯟꯕꯤ, ꯑꯩ ꯍꯥꯏꯔꯦꯗꯅ, ꯍꯟꯅꯨꯕꯤ ꯃꯥꯅꯒ ꯇꯈꯦꯜꯂꯩ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨꯗꯤ ꯅꯪꯗꯤ ꯅꯄꯨꯔꯣꯏꯕꯅꯁꯨ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯇꯧꯈ꯭ꯔꯦ, ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯅꯤꯗ꯫ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯌꯦ, ꯑꯗꯨꯗ ꯑꯩꯗꯤꯅꯦ ꯏꯅꯦꯝꯅꯦꯅ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯃꯥꯏ ꯆꯥꯅꯈꯤꯗ꯭ꯔꯦ, ꯃꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯁꯤꯗꯣꯏꯅꯣ ꯈꯪꯗꯦꯃꯤ꯫ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ, ꯀꯨꯏꯔꯔꯣꯏꯗ, ꯅꯅꯦꯝꯗꯣ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ, ꯃꯧ ꯍꯥꯏꯔꯦ ꯅꯊꯟꯇ ꯀꯣꯏꯔꯦ, ꯇꯥꯍꯥꯖꯔꯨꯅꯣ꯫ ꯑꯩꯁꯨ ꯑꯗꯨ ꯈꯟꯗꯅꯅꯦ ꯇꯜꯂꯁꯨ ꯇꯟꯅ ꯀꯩꯝ ꯍꯦꯛ ꯍꯥꯏꯗ꯭ꯔꯕꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨ ꯇꯈꯦꯜꯂꯩ, ꯅꯣꯏ ꯅꯅꯦꯝꯗꯣ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯗꯥꯏꯅꯦ, ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯨꯔꯤꯕ꯭ꯔꯣ? ꯄꯥꯛꯅꯒ ꯎꯈꯤꯗ꯭ꯔꯦ ꯍꯟꯗꯛꯇꯤ꯫ ꯑꯁ, ꯁꯨꯕꯅꯤ, ꯅꯣꯡꯍꯦꯛ ꯉꯥꯟꯕꯗꯒꯤꯅꯦ ꯃꯥꯅ ꯊꯕꯛꯇ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯤꯕꯁꯦ꯫ ꯁꯦꯟꯗ ꯑꯣꯟꯊꯣꯛꯅ ꯆꯣꯛꯈ꯭ꯔꯕ, ꯅꯨꯡꯉꯥꯏ ꯂꯩꯕ ꯍꯩꯇ ꯃꯤꯅꯤ, ꯑꯗꯨꯒ
ꯅꯪꯅ ꯄꯥꯛꯅ ꯎꯗꯦ ꯍꯥꯏꯔꯤꯗꯨꯅꯅꯦ ꯍꯟꯗꯛꯇꯤ ꯏꯪꯈꯣꯜꯒꯤ ꯄꯣꯠꯆꯩꯁꯨ ꯀꯩꯊꯦꯜ ꯐꯝꯕꯤꯅꯅꯦ ꯑꯌꯨꯛ ꯉꯟꯅ ꯂꯧꯕ ꯂꯥꯛꯏ ꯑꯗꯨꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗꯒ ꯄꯥꯛ ꯂꯥꯟꯗ꯭ꯔꯕꯅꯤ ꯑꯣ ꯑꯗꯨꯅ ꯑꯣꯏꯔꯤꯅꯤ ꯍꯦꯟꯕꯤꯅ ꯏꯆꯦ ꯉꯥꯟꯕꯤ ꯏꯆꯦ ꯍꯣꯏꯒꯤ ꯏꯃꯥꯁꯨ ꯌꯥꯝ ꯐꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤꯅꯦ ꯑꯁ ꯅꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯝꯕꯅꯤ ꯑꯩꯗꯤꯅꯦ ꯄꯦꯜꯂꯕꯅꯤ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯀꯗꯥꯏꯗꯤ ꯐꯕꯅꯣꯗ ꯑꯣꯟꯊꯣꯛꯅ ꯃꯋꯥ ꯄꯦꯠꯈ꯭ꯔ ꯄꯣꯠꯅꯤ ꯍꯦꯟꯕꯤꯅ ꯑꯗꯨꯗꯤ ꯐꯔꯤꯌꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯕꯗ ꯀ꯭ꯔꯛ ꯀ꯭ꯔꯛ ꯌꯦꯡꯁꯤꯜꯂꯤꯁꯤ ꯉꯥꯟꯕꯤ ꯅꯣꯛꯇꯨꯅ ꯑꯗꯨ ꯑꯣꯏꯔꯒ ꯃꯁꯝꯗꯣ ꯍꯦꯛꯇ ꯈꯨꯗꯥꯡ ꯌꯦꯠꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯉꯥꯟꯕꯤꯅ ꯌꯥꯔꯤꯁꯤ ꯃꯌꯥꯝ ꯖ꯭ꯋꯥꯔꯁꯦ ꯑꯃꯨꯛ ꯁꯥꯟꯅꯕ ꯍꯧꯅꯕ ꯇꯧꯔꯁꯤ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯃꯇꯝꯗ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯕꯨꯅꯤ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯗꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯄꯥꯟꯗ꯭ꯔꯕꯗꯤ ꯏꯃꯨꯡ ꯑꯗꯨ ꯀꯥꯡꯈꯣꯡ ꯁꯥꯏ ꯑꯐꯕ ꯌꯨꯝ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯏꯃꯨꯡ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯍꯥꯟꯅ ꯐꯕ ꯃꯊꯧ ꯇꯥꯏ ꯑꯃꯅ ꯁꯣꯏꯔꯛꯄꯗ ꯐꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯄꯨꯝꯕꯁꯨ ꯑꯔꯥꯟꯕꯗꯨꯃꯛ ꯇꯥꯏ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯃꯗꯅꯤ ꯊꯕ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯑꯣꯏꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ ꯃꯁꯨ ꯅꯨꯄꯥꯁꯨ ꯊꯣꯔꯛꯇꯨꯅ ꯕꯕꯥ ꯗꯨꯛ ꯊꯥꯒꯦ ꯇꯧꯔꯤꯔꯣ ꯊꯕ ꯗꯨꯛ ꯊꯥꯅꯕ ꯇꯧꯔꯝꯂꯤꯕꯗꯨ ꯃꯁꯨ ꯅꯨꯄꯥꯅ ꯀꯧꯔꯛꯄꯗꯨꯗ ꯑꯣꯟꯊꯣꯔꯛꯏ ꯍꯩꯃ ꯏꯁꯨ ꯊꯣꯏꯕ ꯏꯁꯨꯕꯨ ꯍꯧꯒꯠꯂꯕ꯭ꯔꯣ ꯍꯧꯒꯠꯂꯤ ꯕꯕꯥ ꯆꯠꯂꯣ ꯆꯠꯂꯣ ꯑꯕꯣꯛꯅꯅꯦ ꯏꯁꯨꯅ ꯍꯧꯒꯠꯂꯛꯂꯒ ꯃꯥꯏ ꯃꯤꯠ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡꯒ ꯁꯣꯛꯇꯨꯅ ꯃꯅꯤꯡꯗ ꯊꯝꯂꯝꯂꯕꯅꯤ ꯅꯆꯤꯟ ꯅꯌꯥꯗꯣ ꯍꯥꯟꯅ ꯁꯦꯡꯗꯣꯛꯆꯔꯨꯔꯣ ꯍꯣꯏ ꯕꯕꯥ ꯌꯣꯏ ꯃꯌꯥꯏ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯏꯁꯨ ꯊꯣꯏꯕ ꯆꯦꯟꯒꯅꯨꯅꯦ ꯅꯪꯕꯣ ꯇꯨꯁꯤꯟꯅꯤꯌꯦ ꯇꯞꯅ ꯆꯠꯂꯣ ꯀꯩꯁꯨ ꯇꯨꯔꯣꯏ ꯕꯕꯥ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯁꯨꯁꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕꯁꯦ ꯃꯁꯥꯁꯦ ꯈꯤꯡꯈ꯭ꯔꯕ ꯑꯗꯨꯕꯨꯗꯤ ꯑꯉꯥꯡ ꯑꯣꯏꯖꯔꯤ ꯇꯧꯔꯤꯅꯤ ꯃꯉꯥꯎꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯊꯕꯥ ꯗꯨꯛ ꯊꯥꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯗꯨꯛ ꯊꯥꯕꯗ ꯁꯦꯠꯂꯝꯕ ꯃꯐꯤꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯑꯁꯦꯡꯕ ꯐꯤ ꯑꯃꯃꯨꯛ ꯁꯦꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯍꯧꯁꯥꯗꯒꯤ ꯊꯕ ꯂꯥꯏ ꯅꯤꯡꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯩ ꯃꯥꯅ ꯃꯃꯧ ꯉꯥꯏꯗ꯭ꯔꯤꯕꯁꯤꯁꯨ ꯑꯣꯏꯔꯣꯏ ꯈꯟꯗꯨꯅ ꯉꯥꯏꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯑꯁꯦꯡ ꯑꯃꯥꯡ ꯈꯥꯏꯖꯩ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯃꯇꯝꯗ ꯆꯠꯅꯕ ꯌꯥꯕ ꯌꯥꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯥꯏ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯍꯥꯟꯅ ꯆꯠꯅ ꯇꯧꯅꯔꯝꯕ ꯈꯨꯗꯤꯡ ꯇꯞꯅ ꯇꯞꯅ ꯀꯥꯏꯕ ꯍꯧꯔꯛꯈꯤ ꯃꯃꯧꯅ ꯇꯧꯗ꯭ꯔꯕꯁꯨ ꯊꯕꯥꯗꯤ ꯑꯗꯨꯃꯛ ꯉꯥꯛꯅ ꯆꯠꯂꯤ ꯌꯣꯏ ꯃꯌꯥꯏ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯕꯕꯥ ꯆꯥꯛ ꯊꯣꯡꯉꯗꯣꯏꯔꯣ ꯏꯁꯨꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ ꯂꯥꯝꯗ꯭ꯔꯤ ꯕꯕꯥ ꯐꯝꯃꯨ ꯐꯝꯃꯨꯗꯨꯗ ꯕꯨꯕꯣꯛꯅꯅꯦ ꯏꯁꯨꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒꯦꯁꯦ ꯑꯗꯨ ꯕꯕꯥ ꯑꯩꯈꯣꯏ ꯃꯥꯅ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯉꯟꯅ ꯍꯧꯒꯠꯂꯤꯀꯣ ꯏꯁꯨꯅꯅꯦ ꯃꯔꯝ ꯃꯣꯛꯄ ꯑꯗꯨꯅꯅꯦ ꯑꯗꯨꯗꯤ ꯏꯃꯥꯗꯤ ꯃꯔꯝ ꯃꯣꯛꯇ꯭ꯔꯦꯀꯣ ꯃꯣꯛꯇ꯭ꯔꯦ ꯑꯩꯕꯨ ꯂꯝ ꯍꯦꯟꯕ꯭ꯔꯅꯤ ꯕꯕꯥ ꯏꯁꯨꯕꯨ ꯀꯅꯥꯅ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯁꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯏ ꯃꯔꯝ ꯃꯣꯛꯏ ꯑꯕꯣꯛꯅ ꯍꯥꯏꯕ ꯋꯥꯁꯨ ꯑꯗꯨꯝ ꯏꯜꯂꯤ ꯌꯥꯍꯧꯁꯨ ꯉꯜꯂꯤ ꯉꯥꯎꯁꯨ ꯉꯥꯎꯁꯤꯟꯅꯗꯦꯗꯣ ꯑꯗꯨꯗꯤ ꯑꯩꯁꯦ ꯃꯔꯝ ꯌꯥꯝ ꯃꯣꯛꯏꯀꯣ ꯕꯕꯥ ꯊꯕꯥ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯁꯨ ꯅꯨꯄꯥ ꯍꯥꯟꯅ ꯄꯤꯖꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯐꯥꯎꯕ ꯇꯈꯦꯜ ꯂꯩ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯦ ꯍꯧꯒꯠꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯊꯕꯥ ꯃꯃꯧ ꯑꯁꯤ ꯃꯁꯥ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅꯁꯨ ꯈꯜꯂꯛꯂꯝꯃꯤ ꯑꯗꯨꯅ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯣꯡ ꯍꯥꯡꯉꯝꯗꯕꯗꯨꯗ ꯊꯣꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯊꯤꯟꯗꯨꯅ ꯀꯧꯏ ꯏꯃꯧ ꯏꯕꯦꯝꯃ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯏꯃꯧꯕꯨ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯔꯣ ꯇꯈꯦꯜꯂꯩ ꯇꯥꯔꯕꯁꯨ ꯇꯥꯁꯤꯟꯅꯗ ꯈꯨꯝꯂꯨꯗꯦ ꯐꯩꯖꯨꯞ ꯑꯗꯨꯅ ꯃꯀꯣꯛ ꯌꯧꯅ ꯆꯤꯡꯈꯠꯇꯨꯅ ꯌꯧꯍꯜꯂꯒ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ ꯇꯥꯗ꯭ꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯟꯖꯤꯟ ꯑꯃꯨꯛ ꯀꯧꯔꯛꯏ ꯇꯥꯕ꯭ꯔꯥ ꯃꯧ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯦꯛ ꯀꯧꯁꯤꯜꯂꯛꯄꯗꯨꯗ ꯇꯈꯦꯜꯂꯩ ꯁꯥꯎꯅꯤꯡꯂꯛꯂꯗꯨꯅ ꯍꯦꯛꯇ ꯈꯣꯟꯖꯥꯎ ꯊꯥꯗꯔꯛꯏ ꯍꯣ ꯀꯔꯤꯅꯣ ꯑꯌꯨꯛꯅꯤ ꯈꯪꯗꯃꯈꯩ ꯃꯤꯅ ꯇꯨꯝꯂꯤꯕꯁꯤꯕꯨ ꯍꯧꯗꯣꯛꯂꯤꯕꯁꯤꯕꯣ ꯍꯥ ꯃꯤꯅ ꯇꯨꯝꯕꯗ ꯑꯁꯥꯝ ꯄꯥꯅꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯄꯨꯡꯁꯤ ꯊꯦꯡꯂꯤ ꯍꯧꯒꯠꯅꯕ ꯇꯧꯔꯣ ꯍꯥꯏꯕꯅꯤꯅꯦ ꯇꯨꯝꯅꯤꯡꯂꯦ ꯇꯨꯝꯅꯤ ꯇꯨꯝꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯁ꯭ꯋꯥꯏꯗꯅꯦ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯂꯩꯔꯛꯀꯅꯨ ꯎꯄꯥꯏ ꯂꯩꯇ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯨꯕꯁꯨ ꯃꯥ ꯄꯥꯝꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯃꯃꯩ ꯂꯩꯗꯨꯅ ꯊꯣꯔꯛꯏ ꯁꯨꯃꯥꯡꯗ ꯃꯤꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯕꯥ ꯊꯣꯔꯛꯏ ꯍꯩꯃ ꯐꯖꯕꯤꯌꯥ ꯂꯥꯛꯏꯔꯣ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯕꯗꯨꯗ ꯑꯗꯨꯃꯛ ꯀꯧꯅꯗꯨꯅ ꯂꯩꯅꯦ ꯐꯖꯕꯤ ꯀꯥꯔꯛꯇꯨꯅ ꯀꯧꯅꯥ ꯐꯛ ꯑꯗꯨꯗ ꯐꯝꯊꯩ ꯐꯖꯕꯤ ꯀꯔꯤ ꯂꯩꯔꯒꯦ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯕꯣ ꯏꯆꯦ ꯑꯩꯁꯦ ꯁꯦꯟ ꯈꯔ ꯆꯤꯜꯂꯤ ꯑꯗꯨꯗ ꯈꯖꯤꯛꯇꯪ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯆꯦꯕꯨ ꯂꯩꯒꯗ꯭ꯔꯣ ꯂꯩꯔꯒꯗꯤ ꯅꯅꯥꯎ ꯃꯇꯝ ꯈꯔꯈꯛ ꯋꯥꯏꯖꯒꯦ
ꯁꯦꯟꯕꯨ ꯀꯌꯥꯅꯣ? ꯂꯩꯔꯒꯗꯤ ꯆꯥꯝꯃ ꯈꯛꯇ ꯋꯥꯏꯖꯒꯦ. ꯏꯆꯥꯅꯨꯄꯥꯗꯣ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯟꯒꯦ ꯇꯧꯕꯅꯤ. ꯏꯃꯧ ꯅꯨꯄꯤꯅ ꯐꯔꯤꯕ, ꯏꯆꯥꯅꯨꯄꯥꯁꯤꯅ ꯄꯨꯡꯁꯣꯏ ꯍꯦꯛ ꯁꯣꯏꯍꯜꯂꯤ. ꯏꯃꯨꯡ ꯑꯗꯣ ꯏꯁꯧꯗ ꯂꯥꯡꯅꯕꯗꯅꯦ ꯑꯩ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ. ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯐꯖꯕꯤ, ꯅꯄꯨꯔꯣꯏꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯎ. ꯃꯥꯕꯨ ꯑꯉꯥꯡꯂꯣ ꯍꯧꯖꯤꯛꯄꯨ ꯆꯩ ꯊꯥꯗꯨꯅ ꯋꯥꯔꯛꯄ ꯌꯥꯔꯤꯕ꯭ꯔꯥ ꯏꯕ? ꯌꯨ ꯈꯔ ꯉꯥꯎ ꯄꯪꯂꯩ ꯂꯩꯕꯗꯨꯅꯗꯤ ꯄꯨꯟꯁꯤ ꯀꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ. ꯐꯖꯕꯤ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ. ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯤꯅ ꯏꯀꯥꯏꯔꯤꯕꯅꯤ. ꯐꯃꯨ ꯐꯃꯨ ꯉꯥꯏꯍꯥꯛ, ꯏꯆꯦꯅꯦ ꯁꯦꯜ ꯂꯧꯊꯣꯛꯂꯨꯈꯤꯒꯦ. ꯍꯣꯏ ꯏꯆꯦ. ꯊꯕꯥ ꯁꯦꯜ ꯂꯧꯊꯣꯛꯂꯨꯗꯨꯅ ꯐꯖꯕꯤꯗ ꯁꯦꯜ ꯑꯗꯨ ꯄꯤ. ꯄꯨꯗꯨꯅ ꯐꯖꯕꯤꯁꯨ ꯆꯠꯈ꯭ꯔꯦ. ꯌꯣꯏꯃꯌꯥꯏ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ. ꯋꯥ, ꯑꯩ ꯁꯥꯟꯅꯕ ꯆꯠꯂꯨꯒꯦ. ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯗ ꯑꯣꯏꯅ ꯆꯠꯂꯨꯗꯅ ꯑꯩꯁꯨ. ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯔꯨꯒꯦꯕ, ꯑꯩ ꯀꯨꯏꯔꯣꯏ. ꯍꯣꯏ ꯍꯣꯏ, ꯑꯕꯣꯛꯅꯅꯦ ꯂꯩꯈꯥ ꯅꯝꯕꯤꯔꯒꯦ. ꯑꯗꯨꯒꯅꯦ ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯅꯨꯀꯣ. ꯅꯃꯥꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗꯦꯅ ꯑꯃꯨꯛ ꯆꯩꯕꯤꯅꯤ. ꯍꯣꯏ ꯑꯕꯣꯛ. ꯌꯣꯏꯃꯌꯥꯏ ꯍꯔꯥꯎꯅ ꯆꯦꯟꯈꯤ. ꯊꯕꯥ ꯃꯁꯨꯅ ꯆꯦꯟꯈ꯭ꯔꯤꯕꯗꯨꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠꯇꯨꯅ ꯂꯨꯇꯣꯟ ꯌꯧꯔꯛꯂꯕ ꯀꯥꯟꯗ ꯍꯧꯒꯠꯂꯛꯇꯨꯅ ꯍꯛꯀꯥꯝ ꯋꯥꯋꯥ ꯆꯜꯂꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯣꯔꯛꯏ꯫ ꯃꯃꯧꯅ ꯊꯣꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯕꯥ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯃꯥ, ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯣ? ꯂꯣꯏꯔꯕꯅꯤ. ꯅꯁꯥꯒꯗꯣ ꯁꯦꯡꯗꯣꯛꯂꯒ ꯆꯥꯊꯣꯛꯂꯨꯔꯣ. ꯑꯁ, ꯏꯔꯨꯒꯗꯤ ꯀꯣꯟꯅ ꯂꯨꯔꯅꯤ. ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯨꯈꯤꯒꯦ. ꯍꯌꯦ, ꯇꯧꯍꯣꯏꯗꯦꯅꯦ ꯅꯪꯕꯣ. ꯃꯧ ꯑꯣꯏꯔꯕꯤ ꯅꯪꯅ ꯏꯔꯨꯗꯅ ꯀꯔꯝꯅ ꯆꯥꯛꯈꯨꯝꯗ ꯆꯪꯒꯅꯤ? ꯍꯥ? ꯑꯁ, ꯏꯃꯥꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯇꯧꯅꯤꯡꯕꯇ ꯇꯧꯒꯅꯤ. ꯌꯨꯝꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯌꯨꯝꯅꯤ. ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯐꯅꯅꯕꯅꯤꯅꯦ. ꯅꯄꯨꯔꯣꯏꯕꯅ ꯂꯪꯐꯩ ꯆꯠꯊꯣꯛꯂꯒ ꯌꯨꯝꯗ ꯂꯩꯍꯧꯕ ꯅꯪꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯇꯧꯗ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯗꯕꯅꯤ. ꯏꯃꯧꯗꯤ ꯑꯐꯕ ꯂꯤꯆꯠ ꯁꯥꯖꯠ ꯐꯖꯕꯤ ꯑꯣꯏꯍꯟꯅꯤꯡꯉꯤꯅꯤ ꯏꯃꯥꯅ. ꯑꯣ, ꯉꯁꯤꯈꯛ ꯑꯩꯅ ꯏꯁꯥ ꯉꯝꯗꯦꯅ ꯌꯥꯍꯧ ꯊꯦꯡꯕꯁꯤꯗ ꯑꯣꯏꯔꯦ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯕ ꯄꯥꯝꯂꯤꯕꯁꯤꯗꯤ. ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ, ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯅꯤꯅꯦ. ꯏꯃꯥ, ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯕꯤꯔꯤꯁꯤꯕꯣ? ꯌꯦꯡꯉꯣꯏ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯐꯠꯇꯅ ꯂꯧꯔꯦ. ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯄꯨꯔꯣꯏꯕꯅ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ. ꯅꯪꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩ. ꯅꯪꯅ ꯁꯨꯃꯛ ꯂꯩꯍꯧꯕꯅꯤꯅ ꯅꯄꯨꯔꯣꯏꯕꯅ ꯆꯠꯂꯤꯕꯗꯨꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯑꯐꯕ ꯌꯥꯏꯐꯕ ꯍꯥꯏꯗꯅ ꯏꯁꯣꯔꯗ ꯅꯤꯖꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇ꯭ꯔꯣ? ꯑꯁ, ꯏꯃꯥꯅ ꯗꯨꯛ ꯊꯥꯔꯕꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯩꯕꯨ ꯊꯕꯛ ꯌꯥꯝ ꯇꯧꯕ ꯄꯥꯝꯃꯤꯁꯤꯕꯣ? ꯏꯃꯥꯅ ꯈꯨꯔꯨꯝꯂꯕꯁꯨ ꯀꯥꯏꯗꯦꯅꯦ. ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ. ꯑꯗꯨꯅ ꯈꯦꯅꯩꯅꯦ. ꯑꯁ, ꯇꯟꯖꯩꯔꯣꯟ ꯊꯣꯛꯅ ꯉꯥꯡꯅꯤꯡꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ. ꯇꯈꯦꯜꯂꯩ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯊꯕꯥ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯍꯧꯏ. ꯑꯩꯒꯤ ꯏꯃꯧꯁꯦ ꯋꯥꯈꯜꯂꯣꯟ ꯊꯣꯛꯅ ꯊꯦꯡꯈ꯭ꯔꯦꯗꯀꯣ. ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯄꯥꯜꯂꯛꯀꯗꯕꯁꯤꯕꯣ? ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯦ. ꯃꯁꯥꯅ ꯁꯦꯝꯗꯣꯛꯀꯦ ꯌꯥꯎꯅ ꯁꯦꯝꯗꯣꯛꯇ꯭ꯔꯕꯗꯤ ꯑꯩꯅꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯑꯩꯅ ꯃꯥ ꯐꯅꯕ ꯍꯥꯏꯔꯨꯅꯤ, ꯑꯗꯨꯒ ꯃꯥꯅꯗꯤ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯁꯤꯜꯂꯛꯀꯅꯤ. ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯊꯕꯥ ꯃꯥꯅ ꯉꯥꯡꯂꯨꯕ ꯈꯨꯗꯤꯡ ꯑꯔꯥꯟꯕ ꯇꯥꯕ. ꯃꯃꯧꯅ ꯃꯥꯒꯤ ꯋꯥ ꯂꯧꯕꯤꯗꯕ ꯃꯇꯧꯗꯨꯗ ꯍꯥꯏꯔꯨꯔꯒ ꯈꯟꯅꯕ ꯑꯣꯟꯕꯗꯨꯗ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ. ꯃꯥꯅ ꯇꯧꯐꯝ ꯊꯣꯛꯄ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯗꯤ ꯃꯥꯅ ꯏꯪꯈꯣꯜ ꯀꯣꯏꯖꯕꯅꯆꯤꯡꯕ ꯉꯝꯅꯕꯗꯨꯝ ꯍꯣꯠꯅꯩ꯫ ꯃꯆꯥ ꯑꯃ ꯂꯩꯔꯤ ꯐꯥꯎꯕ ꯀꯥꯎꯊꯣꯛꯄ ꯃꯃꯥꯅꯤ ꯇꯈꯦꯜꯂꯩꯗꯤ. ꯃꯕꯣꯛꯅ ꯌꯣꯏꯃꯌꯥꯏꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯩ. ꯉꯥꯡꯗ꯭ꯔꯦ ꯆꯩꯗ꯭ꯔꯦ ꯃꯇꯤꯛ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯛꯄ ꯍꯦꯜꯂꯛꯏ꯫ ꯑꯌꯨꯛ ꯊꯦꯡꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯂꯩꯀꯥꯏ ꯀꯣꯏꯈꯤꯕ ꯊꯦꯡꯂꯃꯝꯂ ꯃꯇꯝꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ. ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕꯤ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯕꯗꯒꯤ ꯊꯣꯔꯛꯇꯕ ꯀꯌꯥ ꯑꯃꯅꯤ ꯇꯧꯔꯤꯕ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯌꯥꯏꯃꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯈꯣꯏꯗꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯑꯃꯒ ꯌꯥꯏꯃꯒꯤ ꯂꯣꯡꯒꯥ ꯑꯃꯒꯅ ꯄꯨꯟꯅ ꯌꯥꯏꯃꯕꯨ ꯃꯈꯨꯠ ꯁꯝꯕꯤꯗꯨꯅ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯕꯥꯈꯛ ꯌꯨꯝ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯏꯪꯈꯣꯜꯗ ꯅꯥꯄꯤ ꯐꯣꯏꯗꯨꯅ ꯂꯩꯔꯝꯕ ꯊꯕꯥ ꯃꯆꯥꯅꯨꯄꯥꯅ ꯆꯪꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯆꯅ ꯁꯨꯃꯥꯡ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯍꯩꯃꯥ, ꯌꯥꯏꯃꯥ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤ꯫ ꯑꯍꯜ ꯈꯔ ꯑꯣꯏꯕꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯌꯥꯏꯃꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯃꯐꯝ ꯆꯥꯅ ꯐꯝꯍꯟꯈꯤꯁꯤ꯫ ꯍꯣꯏ, ꯂꯥꯛꯑꯣ, ꯑꯩ ꯐꯤꯗꯥ ꯂꯧꯊꯣꯛꯂꯨꯈꯤꯒꯦ꯫ ꯊꯕꯥ ꯏꯃꯨꯡꯗꯒꯤ ꯐꯛ ꯑꯗꯨ ꯂꯧꯊꯣꯛꯂꯨꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯑꯍꯜꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ. ꯑꯗꯨ ꯃꯇꯝ ꯈꯔꯗꯤ ꯌꯥꯏꯃꯁꯦ ꯊꯕꯛ ꯁꯨꯕ ꯂꯦꯞꯍꯟꯕꯤꯈꯣꯀꯣ.
ꯅꯠꯇ꯭ꯔꯕꯗꯤ ꯑꯅꯥꯕꯁꯦ ꯑꯣꯏꯁꯤꯟꯕ ꯋꯥꯠꯀꯅꯤ꯫ ꯊꯕꯥ ꯄꯥꯈꯠꯅ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯑꯣꯏꯔꯤꯕꯁꯤ ꯀꯝꯗꯧꯅꯅꯣ? ꯁꯨꯝꯗꯧꯕꯅꯤꯅꯦ, ꯉꯔꯥꯡꯁꯦ ꯌꯥꯏꯃꯅ ꯆꯤꯡꯗ ꯎ ꯈꯔ ꯈꯥꯏꯔꯨꯒꯦ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯆꯤꯡ ꯑꯗꯨꯗ ꯎ ꯈꯥꯏꯔꯤꯉꯩ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯃꯇꯥꯏꯋꯥꯏꯗ ꯂꯦꯞꯄꯒ ꯆꯤꯡ ꯑꯗꯨꯗꯒꯤ ꯑꯣꯟꯊꯔꯛꯄ꯫ ꯆꯤꯡꯗꯣ ꯀꯥ ꯍꯦꯟꯅ ꯃꯥꯅ ꯋꯥꯡꯅ ꯀꯥꯔꯨꯗꯕꯒꯤ ꯐꯔꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯔꯝꯕꯁꯨ ꯌꯥꯔꯤꯕꯅꯤꯅꯦ꯫ ꯏꯃꯥꯒꯤ ꯌꯥꯏꯃ, ꯅꯪꯕꯨ ꯌꯦꯡꯗꯨꯅ ꯐꯖꯅ ꯇꯧꯕ ꯀꯩꯗꯧꯒꯦ? ꯏꯃꯥ, ꯏꯆꯥꯅ ꯁꯣꯛꯄꯁꯤ ꯎꯔꯒ ꯈꯪꯐꯝ ꯈꯪꯗꯦꯅꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯁꯤꯃꯥ꯫ ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ? ꯁꯣꯏꯕ ꯍꯥꯏꯕꯁꯦ ꯃꯤꯀꯨꯞꯇ ꯁꯣꯏꯕꯅꯤ꯫ ꯅꯪ ꯁꯣꯏꯗꯧꯔꯦ, ꯁꯣꯛꯂꯅꯤ ꯍꯥꯏꯗꯅ ꯀꯅꯥꯅꯁꯨ ꯍꯥꯏꯔꯝꯗꯕꯅꯤꯅꯦ꯫ ꯍꯣꯏꯕ ꯏꯃꯥ, ꯁꯤꯒꯤꯗꯃꯛꯇꯕꯨ ꯑꯃꯨꯛ ꯄꯤ ꯇꯥꯏ ꯑꯩꯈꯣꯏ ꯃꯥꯁꯤ꯫ ꯏꯃꯥꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯏꯆꯥꯅ ꯁꯣꯛꯂꯒ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯅꯣꯛꯂꯒ ꯂꯩꯕ ꯉꯝꯒꯅꯤ? ꯅꯪ ꯀꯔꯤꯒꯤ ꯈꯪꯗꯦ? ꯍꯣꯏꯕ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯅꯆꯥꯅꯦ, ꯃꯇꯨꯡꯗꯒꯤꯗꯤ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯇꯧꯔꯒꯦ꯫ ꯌꯥꯏꯃꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯍꯜꯗꯨꯅ ꯑꯗꯨꯗꯤꯅꯦ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯈꯤꯅꯕ ꯇꯧꯔꯒꯦ꯫ ꯏꯅꯦꯗꯤ ꯅꯈꯣꯏꯒꯤ ꯀꯔꯤꯁꯨ ꯆꯥꯅꯕꯒ ꯁꯤꯜ ꯂꯥꯡꯗ꯭ꯔꯤꯅꯦ, ꯑꯗꯨꯅ ꯆꯥꯛ ꯑꯣꯏꯅ ꯆꯥꯗꯨꯅ ꯍꯜꯂꯣ꯫ ꯌꯥꯔꯤꯗꯩꯅꯦ, ꯉꯁꯤꯗꯤ ꯑꯗꯨꯝ ꯍꯟꯈ꯭ꯔꯒꯦ꯫ ꯌꯥꯏꯃꯅ ꯅꯥꯕ ꯐꯔꯀꯥꯟꯗ ꯑꯣꯏꯅ ꯐꯖꯅ ꯆꯥꯔꯁꯤ꯫ ꯑꯗꯨꯗꯤ ꯌꯥꯏꯃ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯊꯕꯛ ꯑꯃꯨꯛ ꯁꯨꯖꯤꯜꯂꯨꯅꯨꯀꯣ, ꯃꯇꯝ ꯈꯔꯗꯤ ꯄꯣꯊꯥꯔꯒ ꯂꯩꯌꯨꯀꯣ꯫ ꯍꯣꯏ ꯇꯥꯇꯥ꯫ ꯌꯥꯏꯃ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯇꯈꯦꯜꯂꯩꯗꯤ? ꯕꯨꯡꯉꯣ, ꯏꯃꯥ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯃ? ꯏꯃꯥꯅ ꯍꯥꯏꯔꯒ ꯏꯆꯥꯕꯨ ꯊꯥꯖꯕꯤꯒꯗ꯭ꯔꯣ? ꯏꯃꯥꯅ ꯑꯣꯏꯅ ꯑꯗꯨꯃꯛ ꯑꯔꯥꯟꯕ ꯇꯥꯔꯒꯅꯤꯗ꯫ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯀꯔꯤꯒꯤ ꯅꯆꯥꯅ ꯊꯥꯖꯔꯣꯏ? ꯅꯆꯥꯗ ꯋꯥꯂꯣꯠꯄꯤꯒꯅꯨ, ꯑꯁꯦꯡꯕꯗꯣ ꯑꯗꯨꯃꯛ ꯍꯥꯏꯕꯤꯌꯨ꯫ ꯊꯕꯥ ꯃꯆꯥꯅꯨꯄꯥꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩ ꯇꯈꯦꯜꯂꯩꯅ ꯇꯧꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ? ꯇꯈꯦꯜꯂꯩꯅꯕꯣ? ꯑꯗꯨꯅꯤ, ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯣ ꯏꯆꯥꯅ ꯀꯔꯤꯁꯨ ꯊꯥꯖꯔꯣꯏ ꯍꯥꯏꯗꯅ꯫ ꯏꯃꯥ ꯃꯇꯥꯡ ꯑꯗꯨꯗ ꯌꯣꯏꯃꯌꯥꯏ ꯁꯥꯟꯅꯕ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯄꯥꯕꯨꯡ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯖꯩ꯫ ꯕꯕꯥ ꯍꯜꯂꯛꯑꯕꯣ? ꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕ ꯂꯩꯇꯥꯗꯕ, ꯆꯔꯥꯡꯗꯕ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯐꯨꯝꯕꯪꯅꯔꯝꯕ ꯋꯥꯈꯜ ꯋꯥꯖꯔꯝꯕꯗꯨ ꯃꯆꯥꯅꯨꯄꯥ ꯎꯕꯗ ꯄꯨꯝꯅꯃꯛ ꯏꯪꯊꯈꯤꯕꯒꯨꯝ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯆꯥꯅꯨꯄꯥ ꯌꯣꯏꯃꯌꯥꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕ ꯂꯩ꯫ ꯏꯆꯥꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯁꯥꯟꯅꯔꯨꯏꯅꯦ ꯂꯝꯄꯥꯛꯇ꯫ ꯅꯨꯡꯉꯥꯏꯖꯥꯅꯤ ꯄꯥꯕ, ꯑꯩꯗꯤꯅꯦ ꯃꯈꯜ ꯃꯌꯥꯝ ꯁꯥꯟꯅꯕ ꯍꯩꯖꯥꯅꯤ꯫ ꯏꯆꯥꯗꯤ ꯋꯥꯔꯝꯂꯅꯤ꯫ ꯁꯥꯟꯅꯕ ꯍꯜꯂꯛꯄꯒꯤ ꯈꯣꯡꯈꯨꯠꯇꯣ ꯍꯥꯝꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎꯔꯣ꯫ ꯋꯥꯗꯦꯗ ꯄꯥꯕ, ꯑꯗꯨ ꯄꯥꯕꯒꯤ ꯈꯣꯡꯁꯦ ꯀꯩꯗꯧꯏꯅꯣ? ꯁꯤꯔꯣ, ꯇꯨꯁꯤꯟꯕꯒꯤꯅꯤ꯫ ꯑꯗꯨꯅ ꯆꯦꯟꯕ ꯌꯥꯗꯦꯀꯣ, ꯆꯦꯜꯂꯕꯗꯤ ꯇꯨꯁꯤꯟꯅꯤ꯫ ꯇꯨꯁꯤꯜꯂꯗꯤ ꯁꯨꯃꯥꯏ ꯁꯣꯛꯇꯣꯏꯅꯤ, ꯑꯗꯨꯅ ꯏꯆꯥꯗꯤ ꯆꯦꯟꯕ ꯌꯥꯗꯦ꯫ ꯄꯥꯕꯁꯨ ꯆꯦꯟꯕꯗ ꯁꯣꯏꯔꯣ ꯑꯗꯨꯗꯤ? ꯃꯥꯅꯤ꯫ ꯑꯗꯨꯗꯤ ꯄꯥꯕꯁꯨ ꯃꯇꯨꯡꯗꯗꯤ ꯆꯦꯟꯒꯅꯨꯀꯣ, ꯁꯣꯛꯇꯅꯕ꯫ ꯏꯆꯥꯅ ꯍꯥꯏꯔꯕꯅꯤꯅ ꯆꯦꯜꯂꯔꯣꯏ꯫ ꯑꯗꯨ ꯏꯆꯥꯕꯨ ꯅꯃꯥꯗꯣ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯄ꯭ꯔꯣ? ꯑꯩꯈꯣꯏ ꯃꯥꯗꯤ ꯃꯥꯒ ꯌꯥꯝꯅ ꯄꯨꯟꯕ ꯍꯦꯟꯕꯤꯗꯨꯅꯦ ꯉꯥꯟꯕꯤꯗꯨꯒ ꯄꯨꯟꯅ ꯃꯧ ꯈꯔꯅꯦ ꯖ꯭ꯋꯥꯔ ꯁꯥꯟꯅꯍꯧꯏ꯫ ꯀꯔꯤ? ꯀꯗꯥꯏꯗ? ꯑꯩꯈꯣꯏ ꯂꯝꯄꯥꯛ ꯃꯌꯥꯒꯤ ꯄꯣꯠꯐꯝ ꯐꯝꯕ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯗ ꯑꯗꯨꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤꯗꯣ ꯑꯗꯨꯁꯨ ꯌꯥꯍꯧꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯏꯃꯥꯅꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯦ ꯌꯨꯝꯗ ꯆꯠꯂꯣꯅ ꯇꯥꯟꯁꯤꯜꯂꯛꯏꯕ꯫ ꯌꯣꯏꯃꯌꯥꯏꯗꯤ ꯃꯈꯣꯡ ꯍꯥꯝꯂꯨꯅꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯕ ꯀꯥꯟꯗ ꯇꯈꯦꯜꯂꯩ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯥ ꯃꯅꯨꯡꯗ ꯃꯥꯅ ꯆꯪꯂꯛꯄꯗ ꯃꯄꯨꯔꯣꯏꯕ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯏꯊꯛ ꯇꯈꯠꯅ ꯃꯣꯏꯗ ꯍꯟꯕꯤꯔꯛꯑꯕꯣ? ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯜꯂꯛꯄ? ꯌꯥꯏꯃ ꯁꯥꯎꯅ ꯃꯃꯤꯠ ꯈꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯇꯈꯦꯜꯂꯩ ꯇꯧꯁꯤꯟꯅꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯈꯣꯡꯁꯤꯅ ꯀꯩꯗꯧꯕꯤꯔꯤꯅꯣ? ꯀꯃꯥꯏꯅ ꯇꯧꯗꯨꯅ ꯁꯣꯛꯂꯤꯕꯅꯣ? ꯌꯥꯏꯃ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯤꯜꯂꯤ꯫ ꯅꯪꯕꯨ ꯅꯨꯄꯤꯔꯣ? ꯑꯗꯨꯁꯨ ꯌꯨꯝ ꯑꯃꯒꯤ ꯃꯧ? ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ? ꯅꯪꯅ ꯍꯜꯂꯛꯂꯤ ꯃꯇꯝꯁꯤ ꯀꯗꯥꯏ ꯌꯧꯔꯦ ꯅꯪ ꯈꯪꯕ꯭ꯔꯥ? ꯃꯧꯅꯕꯨ ꯁꯥ ꯑꯣꯟꯕ ꯃꯈꯩ ꯂꯩꯀꯥꯏ ꯀꯅꯥ ꯀꯨꯏꯅꯩ? ꯅꯣꯡ ꯐꯥꯗꯣꯛ ꯂꯩꯀꯥꯏ ꯃꯤꯒ ꯄꯨꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯥꯡꯕꯅ ꯃꯈꯜ ꯑꯃꯅꯤ, ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤ? ꯇꯈꯦꯜꯂꯩ ꯃꯃꯥꯏꯗꯨ ꯄꯥꯏꯗꯨꯅ ꯂꯩ꯫ ꯃꯄꯨꯔꯣꯏꯕ ꯁꯥꯎꯔꯦ ꯈꯪꯂꯗꯨꯅ ꯆꯩꯅꯥꯗꯨ ꯈꯪꯖꯤꯟꯗꯨꯅ ꯇꯧꯁꯤꯟꯅꯔꯛꯏ꯫ ꯑꯩꯗꯣ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯅꯅꯤ, ꯁꯥꯎꯔꯅꯨꯁꯤ, ꯃꯇꯨꯡꯗ ꯇꯧꯔꯔꯣꯏ꯫ ꯅꯠꯇꯦ ꯅꯪꯕꯨ
ꯏꯃꯥ ꯂꯩ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯂꯕꯁꯨ ꯅꯆꯥꯅꯨꯄꯥꯁꯤꯡꯕꯨꯗꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ ꯀꯩꯗꯧꯒꯦ? ꯏꯆꯥꯅꯨꯄꯥꯗꯤ ꯑꯩꯅ ꯁꯦꯟꯅꯔꯤꯕꯁꯤꯗꯤ ꯃꯣꯏꯗꯥꯅ ꯌꯨꯝꯗ ꯂꯩꯇꯕꯒꯤ ꯈꯪꯗꯕꯅꯤ. ꯅꯪꯁꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯥꯖꯅ ꯂꯧꯈꯤꯕ ꯅꯨꯄꯤꯗꯨꯅꯤꯀꯣ. ꯑꯗꯨꯒ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯕ. ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯃꯣꯏꯗꯥꯅ ꯁꯥꯎꯗꯨꯅ ꯂꯩꯕꯤꯔꯝꯂꯤꯕꯁꯤꯕꯣ ꯏꯃꯥꯅ ꯑꯃꯨꯛ ꯀꯔꯤ ꯏꯟꯁꯤꯜꯂꯝꯂꯒꯦ? ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯃꯥꯏ ꯑꯗꯨꯗ ꯊꯥꯖꯤꯜꯂꯤ. ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯉꯁꯤ ꯃꯣꯏꯗꯥꯟ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯃꯁꯤ ꯄꯨꯝꯕ ꯏꯃꯥꯅ ꯂꯣꯏ ꯊꯣꯛꯍꯟꯕꯅꯤ. ꯑꯩꯅ ꯂꯩꯇ꯭ꯔꯤꯉꯩ ꯀꯔꯤꯅꯣ ꯁꯣꯏꯗꯅ ꯄꯥꯎ ꯇꯝꯁꯤꯜꯂꯝꯒꯅꯤꯕ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯊꯕꯥ ꯃꯁꯨ ꯅꯨꯄꯥꯗꯨꯕꯨ ꯆꯥꯛ ꯄꯤꯖꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ. ꯏꯁꯨ ꯊꯣꯏꯕ ꯑꯕꯣꯛꯁꯨ ꯂꯥꯛꯑꯗꯣꯏꯅꯤ. ꯏꯁꯨ ꯍꯥꯟꯅ ꯇꯨꯝꯂꯝꯃꯨꯀꯣ. ꯍꯣꯏ ꯑꯕꯣꯛ, ꯏꯃꯥꯒ ꯄꯥꯕꯒ ꯈꯟꯅꯩꯔꯣ? ꯈꯟꯅꯗꯦ. ꯏꯁꯨ ꯇꯨꯝꯊꯣꯛꯂꯝꯃꯨ, ꯑꯕꯣꯛꯁꯨ ꯇꯨꯝꯕ ꯆꯪꯉꯗꯣꯏꯅꯤ. ꯉꯁꯤꯁꯨ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯑꯃ. ꯑꯕꯣꯛꯅꯦ ꯅꯪꯒꯤ ꯄꯥꯕꯒ ꯏꯃꯥꯒꯅꯦ ꯆꯥꯛ ꯑꯃꯨꯛꯇ ꯄꯤꯖꯔꯨꯈꯤꯒꯦ ꯀꯣ, ꯑꯗꯨꯒ ꯏꯁꯨꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯂꯤꯕꯤꯗꯣꯏꯅꯤ. ꯍꯣꯏ ꯕꯣꯕꯣ. ꯊꯕꯥ ꯃꯆꯥꯒ ꯃꯃꯧꯒ ꯂꯥꯎꯅꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ? ꯅꯤꯡꯊꯤꯅ ꯍꯥꯏꯅꯕ ꯌꯥꯗꯕꯔꯣ? ꯇꯈꯦꯜꯂꯩ ꯁꯥꯎꯅ ꯃꯃꯤꯠ ꯑꯗꯨ ꯄꯩꯅ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥꯅ ꯀꯔꯤ ꯄꯥꯎ ꯑꯍꯦꯟꯕ ꯇꯝꯁꯤꯟꯕꯤꯔꯒꯦ ꯅꯆꯥꯅꯨꯄꯥꯁꯤꯗ? ꯏꯃꯥꯗꯤ ꯅꯍꯥꯟ ꯃꯈꯩ ꯋꯥ ꯑꯝꯇ ꯍꯥꯏꯗ ꯂꯩꯔꯤꯕꯁꯤꯗꯤ ꯅꯆꯥꯅꯨꯄꯥꯗ ꯍꯨ ꯀꯥꯝꯅꯕ ꯑꯣꯏꯔꯦ. ꯀꯔꯤꯅꯣ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯃꯥꯅ ꯀꯔꯤ ꯄꯥꯎ ꯇꯝꯅꯤꯡꯉꯥꯏꯕꯨ ꯂꯩꯕꯒꯦꯅꯦ? ꯇꯝꯗꯅꯗꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯒꯗ꯭ꯔꯣ? ꯇꯝꯕꯒꯤꯅꯦ ꯇꯧꯔꯤꯕꯁꯤ. ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯏꯃꯥ. ꯍꯩ, ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯅꯪ ꯌꯥꯝ ꯉꯝꯂꯦꯅꯦ. ꯑꯩꯒꯤ ꯏꯃꯥꯃꯛꯇꯗ ꯏꯃꯥꯗꯒ ꯃꯆꯤꯟ ꯈꯨꯝꯂꯤꯕꯅꯤꯅꯦ. ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯂꯝꯗꯥꯏ ꯈꯨꯗꯤꯡ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯒꯦ? ꯏꯃꯥꯁꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ. ꯅꯪꯅ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯤꯌꯨ, ꯑꯉꯥꯡꯒ ꯇꯧꯗꯨꯅ ꯄꯨꯟꯅ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯎꯃꯪ ꯋꯥꯃꯪꯗꯨꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕ. ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯪꯕ ꯅꯠꯇꯦ. ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯁꯤꯐꯥꯎ ꯐꯖꯅ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯤꯕꯅꯤꯅꯦ ꯍꯥ? ꯅꯪ ꯑꯃ ꯂꯩꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯑꯩꯅ ꯀꯔꯤ ꯋꯥꯠꯍꯟꯒꯦ ꯅꯪꯒꯤ? ꯏꯃꯥꯁꯤ ꯐꯥꯎꯕꯗꯤ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯃꯥꯅꯤ ꯈꯟꯕ ꯌꯥꯏꯗꯅ ꯅꯪ ꯃꯗꯨ ꯐꯥꯎ ꯉꯝꯗꯕ. ꯅꯪ ꯌꯨꯝꯁꯤꯗ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯂꯩꯕꯁꯨ ꯌꯥꯔꯣꯏ. ꯏꯆꯥꯅꯨꯄꯥꯁꯦ ꯃꯄꯥ ꯑꯩꯅ ꯉꯝꯅꯕ ꯆꯥꯎꯅ ꯌꯣꯛꯀꯅꯤ. ꯑꯩꯅ ꯆꯥꯎꯅꯕ ꯏꯆꯥꯁꯤ ꯁꯦꯝꯒꯅꯤ. ꯅꯪꯒꯨꯝꯕꯤ ꯌꯨꯝꯒꯥꯏꯕꯤ ꯌꯨꯝ ꯀꯣꯏꯗꯕꯤ ꯅꯨꯄꯤ ꯑꯃꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗꯦ. ꯍꯧꯖꯤꯛ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯅꯪꯅ ꯄꯥꯝꯗ ꯍꯟꯈꯣ. ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯐꯠꯇꯦꯀꯣ. ꯏꯃꯥ, ꯃꯥꯕꯨ ꯌꯨꯝꯕꯨꯔꯦꯝꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯌꯨꯝꯇꯥꯀꯩ ꯇꯥꯛꯄꯤꯔꯣ? ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯆꯠꯂꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯒꯅꯨ. ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯏꯆꯥꯁꯤꯗꯤ. ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯁꯤꯕꯨ ꯂꯣꯏꯔꯦ. ꯊꯥꯖꯕ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯃꯥꯡꯍꯜꯂꯤ. ꯇꯈꯦꯜꯂꯩ ꯍꯧꯖꯤꯛꯇꯗ ꯃꯥꯅ ꯇꯧꯈꯤꯕ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯔꯥꯟ ꯌꯥꯖꯔꯛꯄꯒꯣ. ꯏꯃꯥ, ꯅꯃꯧꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯊꯦꯜꯂꯨꯔꯦ. ꯑꯩꯅ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ. ꯏꯃꯥꯗ ꯉꯥꯡꯂꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯈ꯭ꯔꯦ. ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯏꯃꯥꯅ ꯉꯥꯛꯄꯤꯌꯨ ꯏꯃꯥ. ꯏꯃꯧ ꯂꯥꯟꯗꯦ. ꯏꯃꯧꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨꯅꯤ ꯏꯃꯥꯅ ꯉꯥꯏꯔꯛꯄꯁꯨ. ꯏꯃꯥꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯃꯧꯗ ꯂꯪꯐꯩꯗ ꯆꯠꯂꯤꯕꯁꯦ ꯊꯕꯛ ꯁꯨꯕꯅꯤ. ꯂꯝꯗ ꯆꯠꯇꯨꯅ ꯄꯟꯂꯤꯐꯝ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ. ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯌꯨꯝ ꯑꯃꯕꯨ ꯆꯦꯛꯁꯤꯟ ꯈꯣꯏꯖꯤꯟꯅ ꯄꯥꯟꯒꯗꯕꯅꯤ. ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯒꯥꯏ ꯑꯁꯦ ꯌꯥꯝꯅ ꯆꯥꯎꯕꯅꯤꯅꯦ. ꯃꯗꯨ ꯄꯨꯝꯕ ꯉꯥꯛꯅ ꯆꯠꯂꯕꯗꯤ ꯅꯋꯥꯅ ꯄꯨꯔꯤꯕꯁꯨ ꯄꯨꯟꯁꯤꯒꯅꯤ. ꯏꯃꯨꯡ ꯑꯗꯨ ꯂꯩꯕꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯣꯏꯗꯣ. ꯂꯝ ꯆꯠꯈꯤꯕ ꯃꯥꯁꯨ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯀꯜꯂꯛꯀꯅꯤ. ꯁꯣꯏꯗꯕ ꯉꯥꯝꯗꯕ ꯀꯅꯥ ꯂꯩꯇꯦ. ꯑꯗꯨꯕꯨ ꯁꯣꯏꯔꯦ ꯈꯪꯂꯕ ꯐꯥꯎꯕ ꯍꯟꯗꯣꯛꯇꯅ ꯑꯗꯨꯃꯛ ꯑꯁꯣꯏꯕꯗꯨ ꯆꯠꯄꯗꯤ ꯐꯠꯇꯕ ꯃꯤꯒꯤ ꯈꯨꯗꯝꯅꯤꯀꯣ. ꯏꯃꯥ, ꯅꯃꯧꯅ ꯄꯨꯝꯅꯃꯛ ꯂꯥꯟꯈꯤꯕꯅꯤ. ꯑꯩꯅ ꯁꯣꯏꯕꯅꯤ. ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯂꯥꯟꯕꯅꯤ ꯏꯃꯥ. ꯑꯩꯅ ꯐꯠꯇꯕꯒꯤꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯏꯃꯥꯕꯨꯁꯨ ꯅꯃꯧꯅ ꯋꯥꯍꯜꯂꯔꯣꯏ ꯏꯃꯥ. ꯉꯁꯤꯗꯒꯤ ꯈꯪꯍꯧꯔꯁꯅꯨ. ꯋꯥꯈꯜ ꯊꯦꯟꯕ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯣꯏꯔꯒ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯇꯕ ꯌꯨꯝ ꯀꯣꯏꯗ꯭ꯔꯕ ꯏꯃꯨꯡ ꯑꯗꯣ ꯀꯥꯡꯈꯣꯡ ꯁꯥꯏ. ꯃꯄꯨꯔꯣꯏꯕ ꯑꯣꯏꯕꯁꯤꯡꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯂꯝ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯒ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨꯕꯨ ꯁꯦꯟꯅꯕ ꯉꯝꯗꯅ ꯂꯩꯔꯝ ꯇꯤꯜꯂꯝ ꯈꯪꯗꯅ ꯀꯥꯡꯈꯣꯡ ꯁꯥꯏꯅ ꯄꯥꯜꯂꯕꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯜꯂꯤ ꯍꯥꯏꯕꯁꯦ. ꯇꯈꯦꯜꯂꯩ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯖꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯣꯏꯗ ꯑꯩ ꯂꯥꯟꯈ꯭ꯔꯦ.
ꯑꯩꯅ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯌꯥꯏꯃ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯅ ꯊꯥꯖꯗꯕ ꯉꯥꯛꯇ ꯇꯧꯔꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯒꯤ ꯆꯩꯉꯥꯡ ꯇꯧꯈꯤꯕꯅꯤ꯫ ꯃꯥꯅꯁꯨ ꯇꯈꯦꯜꯂꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯁꯣꯏꯈꯤꯕꯗꯨꯕꯨ ꯂꯥꯟꯈ꯭ꯔꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯕꯗ ꯃꯍꯥꯛꯁꯨ ꯑꯁꯥꯎꯕꯗꯨ ꯅꯦꯝꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯈꯦꯜꯂꯩ ꯍꯥꯟꯅ ꯂꯩꯀꯥꯏ ꯀꯣꯏꯕ, ꯖ꯭ꯋꯥꯔ ꯁꯥꯟꯅꯕ, ꯃꯅꯦꯝꯕꯨ ꯑꯣꯠꯄ, ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯝꯗꯕ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯅꯦꯝꯕꯨꯁꯨ ꯊꯕꯛ ꯁꯨꯍꯟꯈꯤꯗ꯭ꯔꯦ꯫ ꯌꯥꯏꯃꯁꯨ ꯅꯥꯔꯕꯅꯤꯅ ꯃꯥꯅ ꯑꯣꯏꯅ ꯏꯃꯨꯡ ꯑꯗꯨ ꯄꯨꯔꯝꯃꯤ꯫ ꯄꯠꯇꯅ ꯋꯥꯕ ꯏꯃꯨꯡ ꯅꯠꯇꯕꯅ ꯇꯈꯦꯜꯂꯩ, ꯌꯥꯏꯃ, ꯃꯃꯥ ꯊꯕꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯌꯣꯏꯃꯌꯥꯏ ꯃꯈꯣꯏ ꯄꯨꯟꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫